Mami TV na simbiriba Saidinpham hariba Narsangitunggi oiba thorong simbiristeda Aihaksu saru yajagani miyam punamuksu video call tawduna saru yabiu mayam punamuk ai khurumjari Mami TV na simbiriba Saidinpham hariba program sida Sankirtongi maramda khana nainaba sida Nana Yesu saru yajari miyam punamuksu video call tawduna saru yabiu ai khurumjari Mami TV na simbiriba Saidinpham haiba nata sankirtangi khana nainabagi program ama thamjariba sida aisu saru yajari amadi ya punamaksu video call tawbirakuna saru yabiu mayam punamakku khurumjari Mami TV simbiriba Saidinpham haiba thormasida nata sankirtangi oba khana nainabagi thormasida aihaksu saru yajagani mayam punamuksu video call di kuthangda saru yabiu haina singje khurumjari